ꯀꯩꯝ ꯎꯗ꯭ꯔꯦ ꯁꯤꯗꯤ ꯀꯩꯝ ꯎꯗꯕꯗꯨꯅꯦ ꯄꯥꯝꯃꯤꯁꯦ ꯃꯈꯥ ꯑꯍꯣꯕꯗꯒ ꯌꯦꯡꯂꯨꯅꯨꯀꯣ ꯃꯈꯥ ꯑꯍꯣꯕꯁꯤꯗ ꯎꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗ ꯍꯔꯥꯎ ꯍꯔꯥꯎꯗꯤ ꯂꯥꯛꯆꯕꯅꯦ ꯑꯩꯒꯤ ꯏꯆꯦꯜ ꯗꯣꯅꯥꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯎꯅꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯑꯗꯨ ꯁꯤ ꯅꯨꯄꯤ ꯍꯣꯔꯦꯟ ꯁꯣꯏꯈ꯭ꯔꯁꯨ ꯁꯥꯎꯅꯨꯀꯣ ꯃꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯗꯣꯅꯥ ꯅꯪꯅ ꯁꯤꯗ ꯂꯥꯛꯑꯣ ꯂꯩꯔꯣ ꯑꯗꯨꯝ ꯍꯥꯟꯅꯩ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣꯀꯣ ꯀꯞꯆꯒꯗꯣꯏꯁꯦ ꯁꯤ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯆꯦꯜ ꯗꯣꯅꯥꯁꯨ ꯑꯃꯨꯛꯇꯪ ꯂꯦꯡꯈꯠꯄꯤꯔꯛꯑꯒ ꯃꯌꯥꯝꯗ ꯕ꯭ꯌꯨꯇꯤꯐꯨꯜ ꯀꯄꯜꯁꯦ ꯄꯤꯌꯔꯁꯦ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯌꯦꯡꯕꯤꯌꯨ ꯂꯣꯏꯅꯅ ꯋꯥꯍꯪ ꯈꯔꯁꯨ ꯍꯪꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯔꯛꯁꯤꯗꯩꯁꯤꯗ ꯃꯈꯥꯗꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯦꯜ ꯑꯃꯅꯤꯗꯪꯒ ꯀꯥꯈꯠꯄꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯦꯁ ꯑꯦ ꯚꯂꯟꯇꯤꯌꯔ ꯑꯣꯏꯅꯒ ꯌꯥꯕ꯭ꯔꯣ ꯀꯥꯈꯠꯄꯤꯕ ꯌꯥꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯥꯈꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏ ꯑꯅꯤ ꯀꯥꯈꯠꯂꯣ ꯍꯧꯖꯤꯛ ꯁꯤꯂꯩꯕꯒꯤ ꯄꯨꯛꯆꯦꯜꯁꯨ ꯌꯦꯡꯕ ꯇꯥꯔꯦ ꯀꯌꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯀꯨꯏꯔꯣꯏꯗ ꯃꯤꯅꯤꯠ ꯑꯃꯈꯛꯇꯅꯤ ꯃꯤꯅꯤꯠ ꯑꯃꯁꯨ ꯐꯥꯔꯣꯏꯗ ꯑꯣꯀꯦ ꯌꯥꯔꯦ ꯑꯗ ꯏꯆꯦꯜ ꯑꯩ ꯏꯇꯥꯎꯕꯣꯅꯤꯅ ꯃꯁꯤ ꯃꯃꯤꯠ ꯍꯥꯏꯐꯦꯠꯇ ꯈꯨꯝꯖꯤꯟꯕꯤꯌꯨꯕ ꯐꯤꯅ ꯁꯤꯂꯩꯕ ꯀꯩꯝ ꯎꯗ꯭ꯔꯦ ꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯏꯌꯥꯝꯕꯁꯤꯡꯁꯤꯅ ꯇꯧꯕꯤꯔꯤꯁꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯪꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯪꯅ ꯁꯣꯝꯗ ꯂꯩꯔꯣ ꯅꯪꯅ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯊꯪ ꯁꯤꯂꯩꯕ ꯃꯤꯠꯇ ꯏꯁꯇꯥꯔ ꯀꯧꯕꯗ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏ ꯇꯧꯁꯦ ꯊꯣꯛꯅ ꯐꯤꯕꯝ ꯑꯃꯗ ꯂꯩ ꯍꯧꯖꯤꯛ ꯌꯥꯔꯦ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯣꯏ ꯈꯨꯠ ꯌꯦꯠꯇꯣ ꯁꯨꯃꯥꯏꯅ ꯊꯥꯡꯗꯣꯛꯑꯣ ꯑꯣꯀꯦ ꯈꯨꯖꯤ ꯌꯥꯎꯕꯗꯣ ꯈꯤꯇꯪ ꯆꯤꯡꯈꯠꯂꯨ ꯐꯨꯔꯤꯠ ꯌꯥꯎꯕꯁꯨ ꯈꯤꯇꯪ ꯆꯤꯡꯈꯠꯂꯨ ꯌꯥꯔꯦ ꯑꯗꯣ ꯈꯨꯠ ꯌꯦꯠꯇꯣ ꯏꯕꯦꯝꯃ ꯂꯥꯛꯑꯣꯁꯦ ꯅꯣꯏ ꯗꯥ ꯁꯤꯂꯩꯕꯗꯅꯦ ꯄꯥꯏꯍꯟꯒꯦ ꯑꯗꯨꯒꯅꯦ ꯁꯤꯂꯩꯕꯅ ꯍꯧꯖꯤꯛ ꯈꯟꯗꯣꯏꯁꯦ ꯑꯩ ꯅꯨꯄꯤ ꯃꯈꯨꯠ ꯁꯤꯁꯤꯅꯦ ꯍꯥꯏꯕꯗꯣ ꯊꯦꯡꯒꯗꯕꯅꯤ ꯃꯈꯨꯠ ꯄꯨꯊꯣꯛꯑꯣ ꯁꯦ ꯁꯨꯃꯥꯏꯅ ꯀꯥꯏ ꯑꯣ ꯌꯦꯡꯉꯨ ꯌꯥꯝ ꯃꯥꯔꯨꯅꯨ ꯈꯤꯇꯪꯗꯤ ꯄꯥꯏꯔꯤꯉꯩꯗꯨꯗ ꯁꯤꯅꯤ ꯁꯤ ꯅꯠꯇꯦꯗꯣ ꯅꯠꯇ꯭ꯔꯦꯅ ꯍꯥꯏꯔꯛꯎꯀꯣ ꯑꯗꯨꯗꯤ ꯍꯥꯏꯒꯦ ꯑꯣ ꯌꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯣꯀꯦ ꯁꯤ ꯈꯨꯠꯁꯤꯗ ꯄꯥꯏꯔꯣ ꯊꯥꯡꯒꯠꯂꯣ ꯑꯣ ꯑꯩꯅ ꯄꯥꯏꯔꯤꯌꯦ ꯃꯈꯨꯠꯁꯤ ꯅꯥꯜꯂꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯒꯤꯅꯤ ꯑꯗꯨꯅꯤ ꯑꯗꯨ ꯃꯥꯜꯂꯦ ꯌꯦꯡꯉꯣ ꯅꯥꯜꯂꯦ ꯁꯤ ꯅꯠꯇꯦ ꯊꯦꯡꯛ ꯌꯨ ꯑꯃ ꯆꯨꯝꯈꯔꯦ ꯔꯤꯖꯦꯛ ꯆꯠꯂꯦ ꯀꯗꯥꯏꯅꯣ ꯁꯤ ꯅꯠꯇꯦ ꯀꯗꯥꯏꯅꯣ ꯑꯃ ꯂꯩꯕꯣ ꯁꯤꯅꯤ ꯋꯥꯎ ꯁꯤꯂꯩꯕꯒꯤꯗꯃꯛꯇ ꯑꯍꯧꯕ ꯈꯨꯕꯥꯝꯗ ꯊꯥꯒꯠꯆꯔꯤ ꯑꯩ ꯏꯆꯦꯜ ꯑꯍꯨꯝꯕꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯉꯥꯛꯇꯪ ꯑꯦꯁ ꯑꯦ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯂꯦꯡꯈꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯨꯝꯃꯤ ꯆꯨꯝꯕꯗꯨꯅ ꯂꯩꯍꯧꯔꯤꯅꯤ ꯑꯗꯨꯅ ꯊꯛꯈꯣꯅꯦ ꯅꯪ ꯁꯨꯒꯠꯀꯅꯨ ꯅꯪ ꯋꯥꯏꯊꯣꯛꯈꯤꯅꯨ ꯅꯪ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯃꯇꯝ ꯂꯣꯏꯈꯔꯦ ꯏꯆꯥ ꯄꯤꯛ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯀꯥꯎꯒꯅꯨ